ngasi phongkiba tuan manipuri sifong singdigi amasung thokiba thawdo wathok singdigi maruoiba I paw sing myamna thamjagi ahanbada upu phakairaga sana huranbada senaba ani July 13 fawa police custody remand lauthakre thawdang poksi de phong maruiba pawkhra migi upu phakaiduna sana huranbada senaba miyoi ani police na CCTV gi footage ki matengna thigalaba matung fogat khibaga loinana yamlaba sana sing recover tokre adubu makhatana recover tawgadaba wat pana tha sigi taraga mari fawa police custody remand lauthakre police na sana huranbada senaba dagi faraba miyoi sing adudi khundrakpam mayai lekai digi pukramba depu sei kungatre apokpa ibomsa amasum lekai simaktagi konsam sanatuma sai nifugama apokpa lekhidraba chandra kawi makhoi ani asi lamphel police na haukiba tha sigi taruki numidang wairam pung taruka minute tara taba matamda mayumdagi fagatkhibani police ki report matung ina larik yangbam laikai da leiba maibam ramanand sahi nifu apokpa lekhidraba lokendra kaubami yamana jun kungani thogi numidang wairam da lamphel police station gi OC da complaint ama file torakhi hairiba complaint adugi matung ina jun kungani thogi ayuk pung taramathu taba matamda yumda mi leitabagi khudongjaba lawduna sakhangdaba miyai kharana maki yumgi thongi sok phakairaga imung changlaga almira da hapa lupa lak tararonggi sana upu phakairaga pukre hari madugi matung ina police na investigation sathaba hokibani han spali yumbu oiriba Ramanandana maki yumda kinwa CCTV footage ki police na yengwa matamda sana huran kiba miyoi singi footage uba phangki adubu masakti ningthina khangma ngamkhide makhatana police ki maikadigi sport investigations ta saduna huran basing aduna sana hapa upodu fakai duna sizinaba screwdriver phangma ngamkhi loinana CCTV footage aduda huran bamiyoi aduna atoppa miyoi amada phone wari sanabagi footage yawa thenakhi huran bamiyoi asi laikai dugi miyoi amana masakhangba ngamkhide huran miyoi du marks upadanatana mahna litpa jogging shirt aduna mako amasu magi saruk sing khumjali police ki makhataba investigation cyber crime manipur technical assistance sing season aduna complaint sigi yumgi tower dumping analysis GPS corridor go loinana yumdugi kilometer mangana konba radius manungda numit aduda mobile phone sing tawkhibagi record sing haibadi CTR amasum SDR tower dam analysis tawduna singnaba call sing khangmamkhi maduda accuracy oiriba khundrakpa mayai lekai digi pukhramba dipugi call record sing thengnabadagi markpo main suspect oina police na mark tawkhi police na makatana thijinbada pukhrambam dipu asi khurai kongpal singangmam lekai da leiba jewelry store hangba khulem ranjan sei kungatreta lupa lising taragani thoga songarongi jewelry item sing yolambigi official report ama phangmangkhi masigi matung ina hokiba tang taruki numidang wairamda lamphel police na pukramam dipu fakatki makatana sana huran bagi thawdok siena ba konsam sana tomusu numit adumakta da police na fakatki dipu na sana huran bada setja kiba furit khungrau yauna nupigi na da yana na ba sana gi leyamasu atop maphamda yolambadagi police na recover takhi Makasa tarakpoina to papawmana Myanmar regime gi battalions commander amadi deputy commander resistance group ka Khut Sire Myanmar regime battalions commander amadi deputy commander resistance group ka Khut Sikre han official source amagi matungina phongdorakli leba pupinumita current state ki Mayawadi township ta Myanmar army gi Kalamamada resistance force na attack torakhibadagi Myanmar lanmi gi battalion commander amadi deputy commander du sikhibani haina cobra kalam anti-regime force ki kangbuna phongdorakli current state ki Mayawadi township ki Mayawadi Waure Rota local residents group amadi Myanmar lanmi gi kalamamaga khuthona khibagi thawdo du satakhibani Myanmar lanmi gi kalamaduda asiana amadi asopan gi sangwangki Battalion commander amadi deputy battalions commander su sikhiba miyoi singadugi marakta yaukibani hairi Cobra Kalamasi People's Defense Force ki group amani loinana current national liberation ki army ga loinana regime force ki mayokta lanthengnari bani KNLA asi current national unions KNU gi armed wing gi saruk amani haina current national defense organization ki mekaidigi phongdorakli Mayawadi Waure Road satakhiba khuthona khibagi thawdo asi Cobra Kalamna control tauraga lakhi regime gi troops singnasu sis tauna bhonari Mayawadi Waule road asi junta gi post amada reinforcement
थाजिन्ननबगीदमक्ता मरुओइबा लंबी अमा हाइबदु ओइरिबनि हाइरि म्यांमार की मिलिटरी लाइट इन्फेंट्री डिविजन्स LID नंबर 44 अमदी कोब्रा कलम की मरक्ता होनहा टेकावे अमदी थायाथा पिन विलेज खुद थोकनबगी थवोंगसिंग चतखि रिजर्व फोर्स नसु MM120 अमसुम MM60 की सेल्स कापसिंदुन अटैक तौखि अदुबो एयर स्ट्राइक नक्ति तौखिदि Battalions commander amadi deputy battalions commander ama खुद थोकनबगी थौदोक्तुदु सिख्रे हारि हेना पाउसना पलकली अमरोमदना रशिया न म्यांमार के डिफेंस कोऑपरेशन हेंगत हलगनी रशिया मदी म्यांमार ngaksil gi oina lainariba mari si hengat hanwada yanaba purakli han official report amagi matungina phongdorakli म्यांमार की military leader Minau Halaing amadi makok thongba Russian defense officials singna Moscow da unaduna wari sanakraba matunu yanaba si purakpa ngamkhibani haina Russia की defense ministry की mekedi phongdorakli Ministry of PKB statement of the Haidibidi, Nintokaban Mita Mipamadu Pantokibani, म्यांमार की military Minau Halaingna private business amada Moscow Kongsat Pantokibani, Sadakiba Mipamaduna, Maramoraga Nakalanigi, military department da Maike Kya Long Corporation Hangan Hanbangam Lagani, United Nations Human Rights on Myanmar, Thomas Anduna, February Tarap Fundokibu of Mamada, Russiana, Junta drone plane sing supply tore masida amar vehicle makhal ani amadi air defense ki 60 ama yauri English singani ga amagi angan sarukta Myanmar military ku satakibadigi sarangnaba phibam ama mayukna duna lakhibani hairi hana pausna palakli makasa tharak point Israel Express ta phong ba to pa pawmana sin state sagaing region akan mamongna khuthonari Myanmar की junta force na lusingba yamlaba lanmi singna regionals border oiriba sagaing amasum sin state ani ki marakta masing khangna landarakpadagi mafam maduda leiba resistance force singna akan mongna khut hannuna haukiba numit kharani dagi leptana lan kapnarakli haina local golira group ki member amana phongdorakli tungan me junta force ki lanmi samga martfun saruk ahum thona khaidok laga hakhale village Phalam amadi kale township ta sangsilaktu na hokibani to ka ban mitagi landaba horkibani madure anti junta defense force na akan mamong na athing mapi na bo na dona lakli hairi lan pa madure Myanmar army gi lanmi singna nungthil sap yungbadagi numidang wairam phawbud akan ba landa sa tharki lan pa maduda kale chapter da leiba people's defense force ki lanmi kya aso apanangki Myanmar army na asopo makhal gi artillery sing kapsilakpa na maramoiduna PDF की लन्मी सिंह सबसाना मायुकना ngamkhidabani haina PDF Battalion 1 की spokesperson phongdorakli thawdodura sin National Defense Force की militia ma faraba matuna junta gi lanmi sna lanpham adumaktada ot nairaga kaptuna hatki PDF की lanmi sing na makhoi gi militia du amukhana lauthokna ba hona ba mai pakhidi Ranger Kale Defense Force की member amana makhoi militia adu kanna bo hona bada nongmai kya leptana kapsilakpadagi asu opanang badana tana ma ki marup adu busu kanma ngamhokhiti haina spokesperson asina makhatana sufongdoki hausikoi nadi myam paux matang se lusinjarage mas myam puna anau baptik ngaminasi and thank you